Yaithibi Loukol da Manipur Lengakna National Sports University ka mari lainadaba project amata paikhatpa yaroi haiduna rally yauna khongjang kaya sangsin khrabasu lengakna tavidabagi miyamna ngasi Imphal-Moreh lambi pung khara thinglure police na tear gas kaptuna khongjang loising tankhaibada nupi mari asopan nangkhre nupi mari amasung nupa manga police na fajin khre District Magistrate Kakchingna Yaithibi Loukol gi akoiba mafam singda CRPC dara chamaga nifu mari gi makhada athingba thamkhre Hiramasida Pauda Mama. Yaithibi Loukol da National Sports University natana atopa chawkhatarang amata paikhat payaro haina miyamna khongjing changsin khre. Ngasi ayuk angan badi hauduna Yaithibi Loukol area gi masing yamdo miyam ama tholaktuna Thoubal gi National Highway 102 Imphal-Moreh lambi thingduna khongjang changsin khi. Tungda Thoubal amadi kakching gi masing yamlo police personnel sing thomjilaktuna lambi thingba gi khongjang adu handoknaba wari sanakhi. Wari sanaba aduda miyam amadi police ki marakta yanadavadagi police na tear gas cell sing kaptuna khongjang loisingbu tangkhaikhi amadi hanagum lambi da gari chelhankhi police na tear gas kaptuna tangkhaibda miyoi mari asoka panangkhre soklo miyoi sing adudi kaisam ibema chahi kunthra manga mapuroiba ke ibungo haubijam ibemsa chahi nimfu mapuroiba h raju kangujam sundari chahi kunthra mapuroiba a asa kumar amasung wangkhaimyum cheneton mapuroiba borot kawe makoi marimak district hospital Thoubal da pukatuna laikan nakre loinana sanasam rajeshwari mapuroiba kumar gi yumsu police ki tear gas na panduna yumgi jinga amadi phaglang akaya toi nangkhe hiram masigi matangda Yaithibi Loukol da National Sports University nataba project amata tauroi haina lengang thaza pigadabani haina 44 Yaithibi Loukol Land Donors Association Thoubal khunaugi maikaidagi phongdokhiba laikhrabani ngasi khongjang aduda sarugya khibi nupi amana ingkumja lising ani tara marida matam adugi lengangna Yaithibi Loukol da National Sports University sagani haina wareb lokhi madui tungda Loukol asida lau uzariba lomi sing amadi Loukol asigi akoibada khundariba khulsingi khunja singna kendra sigi MLA Pongnam Brojenna khunja sing government gi service pigani National Sports University gi 0 km da acre point kun Pak Chawba yum mayam ama sarga model village ama oina semgatkani haibana chingba thajaba kya su pikhi ngasidi National Sports University su atopa mafamda sakre Yaithibi Loukol dana ekar chama Pak Chawba mega food park ekar chama yankhai chawba logistic park amasung ekar chama Pak Chawba jewelers park sagani haibagi thorang tawribasi khunja singna yaba sungam loi haiki 44 Loukol Yaithibi jida Sports University sabine na akhoi bu lamje nampu sachanda government na lausan bire ado akhoi Sports University na taba mahut ama industry ama linkhalani na akhoi langtaban 44 Yaithibi jida haibire aduna akhoi university na taba topa amata saba yaro haina akhoi numi humni drana phamjabani adui matungda ngasi akhoi na ban tawge na tawjama matamda security ngaina akhoi bu Dandi pipi dana tear gas kaptana mi amanju chole me amanju phabire aduna akhoi am penjade akhoina akhoi gi dabi phangdribo Sports University gi ma phamjida akhoi gi lampi dribok ti akhoi di khongjang changjang gi ni sabaju yaroi government akhoi bu nampu thajanda minam biraga marai ani longa akhoi gi lambu munbi bani aduna akhoi gi 44 Yaithibi khunau da Sports University natana atopa project anta pakhapa yaroi Numinini humni gi mamangda DC Thoubal gi pautang matungina Thoubal khunau gi yumlakta demarcation tawbagi thabak chathaba hokre masisu yaningde lengakta khunja singga wari sanaduna tangtaba warosin ama puroktre fawba demarcation gi thabak lepiu DC na khunja singgi apamba phongdoknabagi tanja su pibikhide miyam gi apamba si phangde fawba makhatana akanba khongjang kya changsin khigani hairi